Hauzik ahanbada maruoiba pau Manipurda haukiba pung kunmari asida mioi chamaga kuntramanga nauna COVID-19 positive oikre laina asina maram oiduna mioi ani laikhidre. Skill India Mission gi manung channa ngasi nifutaruk suba Assam Rifles na Churachandpur district ki Singhata laiba ZRA gi designated camp da skill development center ama hangdokre. October 13 da Yambe Makhada lakadauriba State Assembly election ga mari lainana Thaunauzam Syam Kumar bu okpagi thauram ama pangthoklingai da Thokiba Hinsagi Thaudokta Adu Youth Development Committee na condemn tawkre. Amadi Miyamgi Seba Taugani Haiduna Thoklakpada Nung Yepaga Thorakpa Thawong Asina Hayeng Mihut Oiragadi Kari Oirakadage Haibasi Khangzaningi Haina BJP Lamlai Mandalna Fongdokre. Miyamna government na piba COVID-19 gi SOP sing ningthina ngangna chatuna chathokpa matamda maksu piba sanitizer sizinaba khutsa sing na toina hambiba amasung foot taruk ki distance ngakna chatpa haiba chatna kanglon sing asi tunginduna COVID-19 dagi ngakthok minasi loinana chahi 19 gi mathakta laiba mioi singna COVID-19 vaccine soidana kapthokpiu PONYTV gi numidangi pau miding tabiriba singbu khurumjari hauzik pau sandokna pizari Manipurda haukiba pung kunmari asida mioi chamaga kuntramanga nauna COVID-19 positive oikre laina asina maram oiduna mioi ani laikhidre. Sample lising aniga chataruk nifutaruk test tawbada hairiba casing asi confirm tawkhibani. COVID-19 command control room na hairi positivity rate asi chada manga dasmik ama oikhi hairiba pungpham asida mioi tarataruk COVID tagi fagalaktuna discharge tawkhre. Hauzik state asigi COVID-19 case masing asi lag ama lising kunithoi chahumga humfuga humdoi yaure. Loinana sikhiba masing na lising amaga chanipan marifumapan sure haina COVID-19 command control room dagi thadorakpa cherol amana fongdokli. India gi oina haukiba pungkun mari asida mioi lising tara mangaga chanipan kulhumdoi COVID positive oikre chaniga kuntaruk laikhidre. Apunba case masing crore ahum lag nifu lising amaga chataret ka nifu humdo yaure loinana sikhiba masing na lag mari lising yankai mathoiga chamaga marifu mapan sure hairi. Skill India Mission gi manung channa ngasi nifutaruk suba Assam Rifles na Churachandpur district ki Singhata laiba Jomi Revolutionary Organization Jomi Revolutionary Army ZRA gi designated camp da skill development center ama hangdokre. ZRA asi Manipur government amasung center ga suspension of operations su taunaduna laiba lalhaulupni. New Skill Renew Lives haiba hiramda pangthokiba ngasigi thauram aduda Major General Alok Nares IGAR Saugna Skill Center adu hangdokhi. Center asida swing machine amadi computer kaya yauri Major General Alok Nares IGAR Saugna haiki Government of India na paikhatliba Skill India gi saruk ama oina ngasigi thauram asi pangthokpani. Government ga su taunaduna lairiba ZRA gi campta lairiba cadre singda kharadang oirabasu kanaba fanghananabagi pandamda center asi hangdokpani. Makhatana mafam kayadasu asigumba center asi hangdokigani haina mahakna makhataki. Very happy to announce this that today is a historic day, and in this we have also gone a few steps ahead. We have plans on which the state government and the central government, they are on the same page, and in case if we find a good response out of this skill development center which we have opened here, we have plans to improve it further. So we have different bigger plans where large number of these cadres can get benefited, and thereafter we can get them back to the ngasi Muvan Laida Laiba ZRA gi campta Skill Development Training Center haudokpagi thoramda saruk yakiba mioi singda
ZRA na thagatpa amasung tawbimal uchari hairi ZRA asi center ga hokhiba ing lising aniga mangada suspension of operations su sahi taunakibani. So we made our proposal to the Assam Rifles in a very simple and informal ways through phone calls and WhatsApp. They responded promptly and take all the necessary steps to start our training program. Let me take these opportunities to mention that the ZRA signed a SU in 2005 with the Ministry of Defense, and this was followed by the tripartite SU of the UPF and KNO in 2008. Today the peace process is going on smoothly. At the same time, our organization is very concerned with the future of our cadres. Once the MOS is signed with the government of India, they need to develop a new skills so that they will be living as civil life. So they need to develop a new skills to survive as a civilian. So we have repeatedly requested to the government to conduct skill development training program in our designated camp for the past 10 years. Haukiba October 13 gi ayuk pung 13 taba aduaida Yambem Makha Youth Development Committee amadi laikai asigi ahal laman sing yauna lakadauriba State Assembly election asiga mari lainana hanagi Minister Thaunauzam Syam Kumar bu okpagi thauram ama Sarungbam Bimol Singhi yumda pangthoklingaida thokiba hinsagi thaudoka adu committee asina condemn tawi haikre Andro Kendrada Nauna Mirep Oigani Haiduna Chongthorakliba Laurembam Sanjoybu Saugatba Mioi Kangbu Amana Govek Syam Kumar from Yambem Haiba placard Paiduna Amadi slogan Kaya Lauduna Syam Kumar gi Mifam Pamliba Mafam Aduda Thomzil Laktuna Lausilak Kibaga Loinana Nongmai Kapsilakpa Nung Thomzilakpa Amadi Nauri Kapsilakpagi Thaudok Aduda Mioi Kaya Asok Apan Nangkiba adu Yambem Makha Youth Development Committee na akanba mawongda condemn tawi hairi Thaudok aduda Syam Kumar gi supporter singi maraktagi nongmai kapkiba amata laite Sanjoy gi supporter singna nongmai kapsilakpa nung thajilakpa amadi nauri kapsilakpagi Thaudok adu thokhankibani Election da apamba candidate ta free and fair oina vote pizabada akaiba karisu laite Karigidamak candidate amabu atamnana laikai natraga lamdam amada changba thingadauribano Yambe Makhagi oinadi candidate amata athingba laite TI Syam Kumar gi meeting sinba numita Sanjoyna khudakta mahaki oiba meeting sinjillaga irang sagatuna khatna chainaba gi thaudok adu thokhankibasi yaningde Yambe Makhagi oina khun asigi property da khungi ayaba yaudana vote ka mari lainaba mifam amata pangthoktaba haina mamangda yanabasu laikrabani Hiram asida khun pubiri ba mioi singi pukningsu singsinjari matam chupada mioi bagi minungsida election thengnaba pamdaba irang sagatlaga misi mina thokhanba pamba Laurembam Sanjoy amadi magi supporter singi mathakta Manipur government gi maikaidagi akanba bideng changbiyu Democracy gi wahanthok lehenbiyu Thaudok aduda asok apan yahonkhiba khudingmak Laurembam Sanjoy amadi mahaki kangbuna daitya pugadabani mamangdasu Sanjoy gi supporter singna atopa candidate ki mifam sillabadi asok apan misimina thokani hainasu warning taurambasu laikrabani haina Yambe Makha Youth Development Committee na makhatana fongdorakli तारीख 13 सिलिबा सांकुमार ओपगी थोरम असे सिल बसे मोगी समजोगी पार्टी ना मदु खंगबदगी मोइना खुदकता इमर्जेंसी मीटिंग अमा सिनजलगा हारिबा थोकतोक सि थोकनबा मोइ मसानो होनजबनी मसिदा असो अपन यारिबसे मोइ मसागी दायित्वनी अखोय याम्बे मखागी ओइनादी मदुदा अखोय दायित्व लौबसु ngमोय इलेक्शन दा अपाम मीदा वोट पीबदा कनामतना असावसु लेरोय अखोयनासु लेते अथिंगबसु थमदे तेई सांकुमार याम्बेमदा गी तांथोखरे हाइबदो याम्बेम यूथ डेवलपमेंट कमिटी ना ngasiबोदा अयाबसु पीद्री अमसुंग Yambe apunmana lakhoki basu leite andro kendada itendi candidate oina chongthorokliba Sri Laurembam Sanjoy gi supporter singna go back Sangkuma from Yambem haina lauduna laklaga Sangkuma gi chiliba meeting gi mafamda lauksalakpadagi maduda khanna chena wakhra khanna batholakpadagi makoi singna nung nauri amadi nongmaina kapsalakpadagi thokiba thodokado aikoi Yambem Youth Development Committee na yamna nungaitaba amasung akan mamongda condemn Bharatiya Janata Party BJP Lamlai Mandal na booth level meeting leptana pangthokli
Lamlai Assembly Constituency da Laiba Apunba Polling Booth Nipu Asi Sinba Thungnanaba Mandal Asigi President N. Irabot ki Lamjing Lamtak Makhada Booth Level Mifam Pangthoktuna Lakli October 12 da Polling Booth number 8/17, 8/18 amadi 8/19 da Mifam Pangthokhi 8/17 Lamlai da Yamna Ingna Chikna Mifam Chatharingai da Pamdaba Thaudok Khara Thokibadu Yamna Laibakti Bani Haina BJP Lamlai Mandalgi President N. Irabot Secretary Organization Y. Achauba General Secretary Administration Nongthombam Boshan Amasung Secretary BJP Lamlai Mandal LC Achan Bana Punna Media da Thadorakba Video Amada Fongdorakli LC Achan Bana Lamlai Khulda Community Hall Mandop Amadi Miyam Punba Yaba Jagada Vote ki meeting Tauba Yadabagi Warep Ama Laibana Maram Oiduna BJP Lamlai Mandalgi Office Hangliba S. Itochagi Yumda Meeting Pangthokibani Adubu Khanghaudana Intending Candidate Achoibam Devengi Miyoi Kharana Meeting Mafamda Nung Lepa Laitana Thomjinduna Akai Atoi Kaya Thokhankibani Miyamgi Seba Taugani Haiduna Thoklakpada Nung Yepaga Thorakpa Thawong Asina Hayeng Mihut Oiragadi Kari Oirakadage Haibasi Khangzaningi Hairi Laibak Thiba Thaudok Asigi Tanja Lauduna Lamlai Assembly Constituency da Mamangda Hanjin Mirep Oibada Amukta Mai Pakpa Ngamkhidriba Khongban Tabam Ibom Chagi Kangbu Singna BJP Lamlai Mandalgi President N. Irabot Asi Ex-President ni Haizin Birakpa Asi Yumfam Yaude Lamlai Assembly Constituency da But Nifu Dagi Mahakini Haiba But Ama Fauba Election Kaba Ngamkhidabani Hairi अकोई अक्टोबर की तारीख तरागनिथोय मिसेदा अकोई नोमदा पोलिंग अहुम तौजबसी मनुंगदा लमनाय हारि खुंगंगसी अकोई सिदा पोलिंग स्टेशन अहुम लई आई बाय 17 आई बाय 18 आई बाय 19 हारि बसीगी मनुंगसेदा आई बाय 17 सेदा कोई चथजबा हारि मीटिंग से खंगखंगना लमनाय खुंगंगसिदा अकोई आईएनसी के इंटेंडिंग कैंडिडेट ओलिबा श्री अकोई असोइबम बिजु अकोई के देवेन हारिबा नुपासना महाकी कुचाबी पार्टी गैंग खरगा लोइना इमतादी मोय बीजेपी थक तौरगा अखोई हारि मीटिंग से जगह से दा अखोई नुंग मयाम पाया थादलक गाड़ी मयाम थुगाइना अमांगता मयाम थोंग्रे हारि मयाम लाइबक थीबा अनडेमोक्रेटिक ओइबा यामना तौहैदबा प्रजा सिंह स्टे दा साइगी माना प्रजा सिंह नुसिबियु प्रजा सेवा तौजेगे न थोलै माना प्रजा दा नुंगी लान दाबा ngamba nupa se masi karam makhangi mino haibase hangjeni Manipur University na Central University on Kibagi Tarataruk Suba Chahigi Palan Ngasi Manipur University Students Union Musuna Sinduna Manipur University Court Holda Pangthokre Mapok Kumonga Mari Lainana Manipur University gi Problems and Prospect Haiba Khana Nainabagi Thauram Amasu Pangthokhe Thauram Aduda Manipur University gi Vice Chancellor Professor Naurem Lokendra Singh na Chief Guest Musugi Chatliba Ing Lising Ani Kunga Kunmathoigi President Maibam Michael Singh na President Amadi MU gi Students Welfare gi Dean Dr. L. Biswanath Sarma na Guest of Honor oina sarugyakhi Khana nainabagi thauram aduda Manipur University Department of Physics ki Professor S.I. Dorendrazit Singh Department of Mathematics ki Heads of Department Professor M. Ranjit Singh Amadi Biochemistry Department ki Professor Devananda Singh Ningthauzamna panelist oina sarugyakhe Myanmar Kalai Jail da Leirakhiba India macha kulhumdoi ngasi nungthil Indo Myanmar Friendship Iron Bridge da leiba Myanmar Immigration na India gi authority singda sinarakre Hairiba Mioi Kulumdoi Asida Nupi Ama Yauri Mioi Sing Asi Myanmar gi Kalai Jail da Chahi Tarahumdoi Chahi Taramanga Amadi Chahi Ama Hena Fadokta Duna Leirakhiba Ngaktani Hairi Ngasigi India Macha Kusinaba Aduda Myanmar Tamu Township ki Officer Ong Kyaw Su Amadi India gi Immigration Officer Krishna Anand Amadi More Police Station gi SI Baitena Sarugyakhi Tungda Mioi Singh Adu More ICP da Puraktuna More Hospital gi Medical Team Amana COVID-19 test taukibaga loinana negative lakhe Imphal gi Palace Compound da Leiba
Government Music and Dance College the Regional News Unit, All India Radio Infal amadi Department of Arts and Culture, Government of Manipur na sinduna ngasi Azadi ka Amrit Mahotsav pangthokre. Tharam aduda Art and Culture ge Commissioner M. Joy Singh, Art and Culture ge Director N.G. Uttam amadi All India Radio Infal ge Assistant Director Jin Gangte na daista famke. Tharam aduda N.G. Uttam na haiki matam amadadi maraibak ningba haibasi landa saruk yaba oina launaramai adubu hauziki matamdadi laibak chaukhatnanaba oina hotnare maram aduna hagolakliba nahasingna masagi tungi pandamga loinana maraibak ningbagi pandamsu thamba changi haina fongdokhe. आज़ादी का अमृत महोत्सव से चाहिए हम चुनना चाहिए हम हेल्दी एक्शन बनियार बनी 75 weeks अदुना मणिपुर पे मसी पंखो को होगी मार्च की दांतरा निकले होगी बनी मार्च की दांतरा निकले सीधा इंडिया की ओइना 75 लोकेशंस खाली ठीक है मरी लेना बानी खाता बा अपने की कहता है फ्रीडम स्ट्रगल का मरी लेना बा निकल बा लोग मरी लेना बा मफम हुंद्रा मना इंडिया की ओइना खन बता आगे के पिक रबा मणिपुर से दरा मफम हनी यावे Marak thadna break ama lawminasi. Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdam Sang Office, Changangai, Makhalekai. Contact number 8837483810. Break matungda taramna okchari pau makata na lauminarasi. Ngasi CMO Bisnupurgi meeting makada amuko amasung Yukovit ka punna chatminariba kwakta amasung surrounding villagers United Club Organization na mapung oiba thaudang lauduna Torbung Bangla Bazar da laiba Social Welfare Club ta second dose ki vaccination program ama pangthokre. Ngasi ki thoram aduda mioi chani romda tika thadokhe. Ngasigi vaccination program asibu mapung fahan bada achoba thaudang laukhiba club ki warrior sing amasung medical team bu Yukovit ki maikaidagi thagatpa phongdokchari hairi. Durga Puja kumhaina lakpada Manipur gi governor La Ganeshan, Manipur gi chief minister Nongthombam Biren Singh amadi CAF and PD gi Minister T.S. Satyabartana Miyamda Yaifa Pauzel Pirakli. Governor na Hai Durga Puja kumhai asi Miyamna Harau Tayamna amasung Lining Dharma gi Khenaba Thamdana Pangthokli. Kanglup Phurup ki Khenaba Thamdana Machin Manau Oibagi Mari Chesin Bada kumhai asina Mateng Pangli. Kumhai asina Apunbagi Saktam Sagatuna Phattaba Pumbabu Thengnabada Mateng Oirasanu Hairi. Chief Minister N. Birena Lairembi Durgana Thousand Biduna Tangdu Laitaba Amadi Nungai Yaifaba Purakpada Mateng Pangba Oirasanu Haina Fongdorakli. Amaromda IPR gi Minister Thongam Biswajit Nasu Manipur gi Mediamda Durga Puja gi Paujel Pirakli. Ima Panthoibi Iratpa Numitka Mari Lainana MPCC gi President N. Loken Singh na Manipur gi Miyamda Yaifa Pauzel Pirakli. Panthoibi Iratpa Haibasi Lamdam Asigi Maitai Jati gi Oiba Thauna Lingzen Lan Amadi Lausingi Lairembi Ima Panthoibi bu Lachaba Kumhaini. Kumhai Asi Pangthokpa Matamda COVID ki Chatna Kanglon Ngakpinanaba Amadi kumhai asina kanglupumna makta nungsi chanaba amata oiba nungai yaifaba amasung watapadaba Manipur ama purakpa oirasanu haina lokena mahaki paujelda fongdokli. All Manipur 10th amadi 11th Viva Boys completed IRB Riflemen amadi written completed Jamandar candidates Lising Aniga Taramapanna Makhoigi final result October Kun Fawagi Manungda Laukthokpiu Haina Manipur gi Chief Minister
Minister Singh amadi MLA Singda Taksinkhre. Cherol amana hai result asi lakthokna na ba honabada ayed apan amata pibidana candidate Singhna haizariba matam asi phawbada lakthokpa ngamnaba MLA Minister Singhna mateng pangbiu hainasu candidate Singhna phongdorakli. Hauzik toknga oina recruitment asi Englising aniga kunithoi election matungda loisangani haibasi achumba oiram labadi candidate amadi guardian Singhna amukta thokidriba ihau sangsingani hairaduna candidate Singhna Chief Minister N Birena Luchingba Manipur government na kadai fawba thabak paikhat pirakani haibasi thazaba thamjari hainasu cherol aduna palli. Paumarak thatna break ama lominasi. Occasion singidamakta makhal kiyagi cake haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba fongbigani amadi adomgi apamba mongda cake customized tawbagi khudong chabasu pisari. Khudong chabasing asi lawbinabagi damakta lensing birau aikhoigi address NG College Road near Naurangtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tagisu order tawiba yagani. Break ki matungda taram nokchari pau makhata na lominarsi. Apunba Manipur matam isai Kanglop Amik Imphal East District Center gi anisuba mapokumon ngasi Imphal East District ki manungchan na laiba Kombirai Garden da pangthokre. Thauram aduda Khurai Assembly Constituency gi MLA L Susindro Meitai Amik Imphal East District ki President Sori Senjam Amik Head Office ki President Amadi Amik Imphal East District Center gi Chief Consultant Khaidem Thoiba amasung Sawombam Gram Panchayat Imphal East ki Pradhan N Dhaneshwarna Daista Famke. Thauram aduga Mari Lainana Amik ki Advisor Narendra Ningombamna Haukiba Chahidagi Hauzik Fawbada Artist Community Singna Mayong Nariba Awaba Asida MLA Susindrona Mateng Kaya Pangbirakpagidamak Harauba Fongdokpaga Loinana Asigumba MLA na Mateng Pibagi Thabag Asigumna Tungda artist singna awaba tarakba matamda miyam dagisu mateng phangani haibagi thazaba phongdokhe. Amik Imphal East District na thawai hakchang yauna thabak tauba changi hainasu Narendra Ningombana phongdokhe. Amiki apagi kenoda matamisai numitasu waram kharandi ei kangzer mayana khalli madui makhat chathajar po oina aikoina artist na sei aikogi isai sanjari basa aduga keyboard kongaliba tabla tambiriba guitar tambiriba punamak singa se aikoi swagi apik pathorum macha masu kharada yauraga saga kha pauraga ai lekai da ai kenoda khungam da pauraga da lotion gi masibu ai masidi chumdi haina lowibo kitang madudagi hena pakpukna akoi miyeng ama thamje atu tardi aikoina sima miyeng thamtargadi karamai toktai Pachana makoi guide to botai guide to di kanana to duriba mama mapana plus ngasigi center sina to kadine Leklam Motion Pictures na puthokpa the checkpost haiba Manipuri feature film ama gi yaifa thauni ngasi Thangal Bazar gi Major Khulda laiba Manipur Press Club ta pangthokre Thauram aduda Film Forum Manipur FFM gi Chairman Samjet Sabam Mangoljau Pukhrambam Sarat Singh Social Welfare Department gi Retired Joint Director Surrender A Saisak Amadi Retired Deputy Director B Mithingla na Sarugyakhi. The Siaposai Ligera, the Siaposang High Sunya Rankali, the Niam High Noagidam, Siaposai Rasunya BI. I have the Philopi title Simatam, the film from the Koi. Kanasay, Ekogi, Anaki Leramba, Rulda. Title si English Katan to me at the Wahaibo Mama, Ekoi Nerami, Young Queen and Senator Lapani. Maramdi, Ekoi Lord EHC, Ekoi Tangano, one of the Manipur film, the Soko program, long the way at the Haibo the Nile is Patabadanati. Other than the Iromakai, Ekoi loan the Maming to the Devani Haiba, Ekoi film the Yawa, act of beer by actors in Maming without the way.
ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯂꯣꯟꯗ ꯊꯣꯟꯅꯔꯛꯀꯅꯤ Laibak asigi economic zone singda multimodal connectivity thamnaba amasung India gi infrastructure gi landscape ta achauba awonba ama puraknaba Prime Minister Narendra Modi na PM Gati Sakti National Master Plan launch tawkhre. Plan asi Prime Minister gi Atmanirbhar Bharat maromdom lepchaba India gi vision adugi yamna maru oiba saruk ama oiri. Plan asina $1 trillion ama dasmik mangagi oiba Project Singi National Infrastructure Pipeline da henna sakti pisinduna khongjel yanghangadauri. COVID-19 pandemic na maram oiduna India gi economy da chauna chaifu piba laiba chairakta India gi economy asi $1 trillion manga ohenanaba thamliba pandam adu fangnanaba honabada mateng ohelagani hairi. Prime Minister na Gati Sakti asi ngasi ayuk pung 13 taba matamda New Delhi gi Pragati Maidan da launch tawki. Haujek aroibada maruoiba pau amuk hanna. Manipur da haukiba pung kunmari asida mioi chamaga kontramanga nauna COVID-19 positive oikre laina asina maram oiduna mioi ani laikidre. Skill India Mission gi manung channa ngasi nifutarok suba Assam Rifles na Churachandpur district ki Singhatta laiba Jedare gi designated camp da Skill Development Center ama hangdokre. October 13 da Yambe Makhada lakadauriba State Assembly election ga mari lainana Thaunauzam Syam Kumar bu okpagi thawram ama pangthoklingai da thokiba hinsa gi thodok adu Youth Development Committee na condemn tawkhre. Amadi miyamgi seba tawgani haiduna thoklakpada nung yepaga thorakpa thawong asina hayeng mihut oiragadi kari oirakadage haibasi khangjaningi haina BJP lamlai mandalna phongdokre. PONYTV gi numidangi pau mideng tabiriba singbu amuka hanna khurumjari.